खंजरी मियंग ताबिरी पुसिंग तरामना ओक्सरी होजिक अहमद ngasi मरोइबा पाउ पिजरी मणिपुर के सेल थुम की फिल्म फटबा अमसुंग स्टेट की हाना लाकलंबा सनथम कया कक्थरपना बजेट से मद अवाब कया मायुक नै हाइना फाइनेंस मिनिस्टर वाई जोय कुमार ना हाइख्रे मणिपुर पुलिस पर्सनल अनि ना मणिपुर की एक्स्ट्रा जुडिशियल किलिंग की केस पाइबा सुप्रीम कोर्ट की जज अनि लौथोनबा थाकिबा पिटिशन कोर्ट ना याखिद्रे अमसुंग गोविंद मिसी की मतंग मरा लेवल जेनिम्स के डॉक्टर चेराक पियू हाने इम्फाल उखुल लंबी थिंगलुरे मिसी असिस जेनिम्स अथॉरिटी ने इंक्वायरी तौरगनी हौजी मखाता न पाउ संदोक न पिजरी मणिपुर के सेल थुम की फिल्म फटबा अमसुंग स्टेट की हाना लाकलंबा सनफम कया कंथरपना बजेट से मद अवाब कया मायुक नै हाइना फाइनेंस मिनिस्टर वाई जोय कुमार ngasi रिम्स रोड नॉर्थ ईस्ट स्मॉल फाइनेंस कौबा बैंक अमा हांगदपगे थरमदा हाइख्रे माना मखाता हाइखिबदा लैंगाना पुथोलिबा बजेट असिदा इकोनॉमिक एक्टिविटीज हेंगत हनबा अमसुंग प्रोडक्टिविटी दा अहेनम मियंग थमखि थेंगनेरिबा खुदोंसादबा असि स्टेट के सेल थुमगे फिल्म फटबना मरम ओइदुना लैरिबा फंड खरा असिना सिरिनगदबा प्लान लैरबसु थबक्तो ओनथोक्तुना खुदोंसाबसिंग फंगनबा खोनबदा अवाबा मायुक्नै 7 पे यावना लैंगा असना पाइकेट निंगबा थबक कया लैरबसु खुदोंसादबा थेंगनरी पेट्रोलियम के पोथोक्सिंगदा लौरिबा वैल्यू एडेड टैक्स असि मणिपुरना ख्वाइदगी पिकना लौबा ओलबसु स्टेट अटेका मानना लौथोखिबना लमदम असिगी इकोनॉमी की फिल्मदा साउना सेथेंग पी स्टेट असिदा लैरिबा फाइनेंशियल इंस्टीट्यूशन सिंगना इकोनॉमिक एक्टिविटीज सेंगबनबा थबक सिंग पाइकेट पगा लोइनना कस्टमर सिंगदा काउंसलिंग पीदुना हेना अफबा मायोन अमदा चटमिनबदा थौदांग लोमिनसे हाइखि Financially, we are not very strong. We are very tight position. What are the areas where we can get generate the way about liquor policy? The killing of which at change puraga. We see that we are among the public reaction. We have for the time being we have stole it. Can we petrol vet ki kari to muktan se. Adi center the help in at least can the rupees 500 the way at the end of can say that we were constrained to lower our VAT. Among all the states, koi ki VAT ki percentage we were one of the lowest one. Lakha to koi income नहीं साइगी VAT की लाखपा collection लाखपा composition is also an important feature. I mean, without actually taking into consideration the realistic thing, we have to reduce. Tharamada economist Professor N. Mahendra noticed Small Finance Bank की business head Pritinath Amadi zonal head Chandan Pathak Sarup Yaki Professor N. Mahendra na lamdam ama sakot pa haibasi finance sector gi thabak tharamsing mapung fana pangthoknaba lambi semanatana atopa lambi leite investment amasung expenditure ani asipunna satminaba sangi masigi damak mapung phaba planning tobatangai fade loan pangpi da pirabasu financial discipline ama leitrabadi kanaba watkani state budget semada planning watpagi mami lerabadi state ki economy da akai pa pirakani haiki investments in a quite way in the country. More important is investment is a part of expenditure. Expenditure is a part of investment and saving is of course idea, but investment and expenditure is absolutely very important. Unless you have very sound investment plan, unless you have very sound expenditure plan, economy will never develop. So Manipur thokiba extrajudicial killing ge fake encounter ga mari leina Supreme Court hojik sathariba case pariba Justice Mandan to be Lokut amadi Justice UU Ladit case asidagi lokthoknaba Manipur police personnel anina Supreme Court thakiba petition asi hearing satharaba matungda court na dismiss tawkhre bench asina case asida senaba kharabo murder haina haikibagi damak judge ani asi sindoknaba court wakalakibani Supreme Court ke judgment asibo petitioner oriba Human Right Alert ke executive director Babu Leitong na taram opaga lena court ke right asna case asi hena khumang sausilagani haibigi thajaba leire haike uribati timing sini maramdi hearing si chathabiriba senior judge Justice Lukur si handaki December de retire tawdawni adana mana retire tawgidringai mamangda kuina sangna hearing si familiar oina case familiar oina laabnina mana tangtaba pot khara thambiram gadra hena mayamna yam kanna expect tawringai da hairiba Marai singsi tawshalakpadagi potsi khara delay tawre hairiba marai singsi ground laite hedana akhoi court na ngasi phajana verdict bibigrabnina yam thuna yangna akhoi amu makhata be hearing chathara agani hedana akhoi expect tawjari
Jennings Hospital da layen laba pukhalakiba sector mayai lekai digi yaikhom Gobin Maitai Jennings Hospital da laikidabagi matangda misi asida senaba doctor chapsaba ain gi charak pigi dabani han Imphal urkhulambi tingbagi khongjang sangsilore misi asigi matangna senkiba JS na Imphal urkhulambi ge pungdong bam mapada ayuk anganbadagi lambi tingbagi khongjang sangsinki miyamna lambi tingneba mafam aduda kendra MLA ke HIS Biren Laktuna JS gi lusingba singda wari sanaki makatana samukokche leba MLA ge yumda wari sanaraba matungda Chief Minister ga unanaba pau phaunaki adabu Chief Minister Delhi da leibana hayeng nungtil pung manga da unanaba ayaba pirakpadi miyam ge mifam adu phamlaba matungda lambi tingbagi khongjang Chief Minister uradriba phaba handok pahaina warip lauki wari sanabada yanaba puraktrabadi khongjang makha chathaba haina warip lauki Amaramda Gobin Misigi Matangna Departmental Inquiry Ama Tauragani Haina Jennings ke Medical Superintendent Dr. L. Ranbir na ISTV News ke unabada phongdorakle mahana makha taraduna thokiba thogdok yam nungai taba thogdokni imung manungi awabada thamoi sengna saruk yari marang numidang athengmada imung manungga wari sanaduna warisun purakna ba khonabada imung manungi maikaidagi talakhiba demand khudaka thabak onthokpa ngamdabana inquiry asi pangthona ba khonabani imung manungi maikaidagi sel gi compensation amadi laikhidrabagi imungda lengaki thabak ama hapa haiba demand mahaki maikaidagi positive oiba pakum piba ngamdabana makhatana higher authority ga khanaki ge haiba wafam thamki thokiba thogdok adu mayak sengna khangduk nanaba miwai mangana saba departmental inquiry committee ama pangthona ba ngasi order thokre committee asin atuba matamda inquiry roselaga report pisilak nabasu khangan kre yamna luribadi inquiry asi pangthokpada asibagi haksang post mortem tawba mathau tabana inquiry asida khurau thangadra khali laikhidrabagi imung manunggi maikadagi khudakta post mortem tawnabagi ayabasu leitri pangthokodoriba inquiry asida imung manungna third party yahling nabasu akaiba leite post mortem tawbada magistrate ki ayabagi matung in imung manungna tawhuningba kaya pangthokpa yai haike court की district magistrate मागी अखोई अयाब यावरगा DC के अयाब यावरगा अखोई अपाम्बा मोइना अपाम्बा आदि अखोई legal की मी माय होलगा अखोइना मागी biography तव खोपा मोइ अदुबो तोगियन हाई अदु अयाबा अमदे मतुंगिना अदुम खनसी हाइना हाइबदु मोइ आइना अखोई पुलिस पर्सनल यावरिबा एडिशनल SP Imphal ski masu yauna akhoi mayam phamina bani moi akhoi da second p jagre Mahana makhatana mamangda hospital asida anaba kaya doctor na thausadabadigi laikhidaba yaukre hospital asina tawba inquiry thajaba ngamloi haiba laikhidab ing manunggi miyosingi mot kaya phongdokle pangthokiba inquiry kaya court makhatana chatlaba matung warusin purapa kaya yaukre mi amabu inquiry tawdana mara leide haiba yade karigumba inquiry asida doctor gi amadi hospital gi maikaidagi section daba leiramlabadi madugi chapsaba ain gi oba thabak lakhutkani Supreme Court ki yathangi matung ina patient ama laikhidaba matamda patient adubu layeng liba doctor adugi mathakta criminal charge tawba yaroi haiba wafam su leiri ebung manungna pangthokodoriba inquiry asida mateng pangbiyu haike di magi afaba khandana yengba ngatani hidak piba ngatani sida khudong thiba thokpasi criminal negligence aina mawoda hoi gi kena to bayar we haina Supreme Court ki wai nam chulei hosan si government hosan ni amata ngare medical college ni masibo mapung phana chalaina na ba akoi mapung phana akoi honajari phawa yaujang yauna sida akoi gi pochei thugai dana khotana tobi base yaringi tobi dana ba ai mayamda abil tawjaningi Lakiba November tang kungi mathodi kuntra faba numitarani subna pangthokodoriba Manipur Sangai Festival gi pangthopam gi saruk am oigadoriba Kaibul Lamjawgi Youth Idol Club ki ground gi mafam singosi thanga kendra gi MLA su oriba PD gi chairman T Robindro na lusingduna amona kai sengdokre Environment Social Information and Sangai Protection Forum Forest Department amadi Kaibul Lamjaw Police Station gi personal Singapore na kusamaduna pangthopal lamtu sengdokpa aduda MLA T Robindro na festival asi punna pangthok minaduna mapung fahan si festival asi Kaibul Lamjaw da ahan manimita hawdok laba yai haike festival asi koi punna pukchai koi tingna chaminaraga akoi na government ne tawiba saisa koi punna mateng pangaganda akoi sangai festival sibu koi Kaibul se pangthok posida koi successful ama ONG success ama ONG haiba chima ayangna ai thanga ken dei prasin dei appeal tawjari Cycle Thauduna Manipur ki district Khudimakta Chef Sangai Right for Change haiba paujel puraga cycle thoroga satkadoriba Langol Belas dege Jeki Police Sabab ngasi Manipur ki ningthau lesema sana zabana sana kunung degi lamtha kre ningthau lesema sana zabana Manipur ki tanglaba sangai kanab ki damak naha oriba Jeki na Manipur miyamda sangai kansi haiba paujel puba cycle ki khongchat ama chaliba asi miyamna puring thawat piyo haike
मरमदा चकदोबा अखोगी डिस्ट्रिक्ट मयाबसु मसिगी पाउजल पिरंबा लोनना डिस्ट्रिक्ट सिंगल लाइरिबा अखोगी खुंजा सिंग पुनमनसु महाना लाखो मतम हराव हरावना हम नुसीना माबु पुनु थगपिबा अखि माइकेदि अपील तौजरी जेकी पुलिस साबमना मणिपुर संगाई फेस्टिवल पांगथोलिंगाई दा संगाई हालगा सारमबगी पाउ ताबदा नुंगाइतबा फाबुदगी मणिपुर की संगाई बु कन्नबगी वखलोलदा महाकना साइकिल की खोंगसत असि चटकदोरिबनि हाइखे ममांगदसु संगाई फेस्टिवल तौर मतमदा संगाई कंदे हारगा दum संगाई चाबा खोपदुदी तौरपै खबर याव थिंगनबदि खितंग नुंगाइजदे अदुई कनोदुदा दum पांदमदु कनो तो मयामनेसु मतेंग पांगबियो आइनसु कन तौजगेन कन तौजबने सिहि वखलोन दum कन तौगा चचाबने लाकिब संगाई फेस्टिवल का मरी लेना सेक्शन तरंग लखतपो ओइना बिष्णुपुर की एडिशनल एसपी ऑपरेशन मनिहार की लिसिंग मखादा ngasi कैबुल मानथोप लेरक की कैबुल खराक पम लेरक फाबा पाक्सना कोमिंग ऑपरेशन चथखरे नुपी सामरम यावना मियोय सरी यांकै हेन अमम तो ओइना वेरिफिकेशन चथखी बेल आउट लेबा मियोय तरुक मखा ताबा वेरिफिकेशन की दमा कैबुल लमजा पुलिस स्टेशन सिनखरे जेनिम्स की बायोमेडिकल वेस्ट सिंग मफुंग फाना ट्रीटमेंट तौदुना लेरी हेना मवोंग ताना तंगोनबा लिक्विड वेस्ट नत्रगना सेवेस डिसर्ज सिंग ट्रीटमेंट तंगोनबा प्लान मरी अमगसु सारगनी इंस्टीट्यूट असिगी अकोइबदा आइना यादब मोंगदा पफम फमलिबा सिंग तकथोक्तुना अकोइबगे फिबम फगतहनबा होनरी हाइना जेनिम्स के डायरेक्टर डॉक्टर टीएस भीमोना फुंगदोक्ले जेनिम्स पांगथोप पाउगी मिफम अमदा डायरेक्टर मखाताना था असिगी मंगादा मिफम अमा पांगथोक्तुना इंस्टीट्यूट असिगी बायोमेडिकल सोल्यूट अमसुंग लिक्विड वेस्ट ट्रीटमेंट सिंग कुपना यंगसिले सोल्यूट वेस्ट के ट्रीटमेंट तोरिबा इंसिनरेटर मपुंग फाना मथौ तौरी लिक्विड वेस्ट की ओनसु हक्सांग सोक्तनबा न्यूट्रलाइज ट्रीटमेंट मपुंग फाना तौरी लिक्विड वेस्ट की इन्फ्लुएंस ट्रीटमेंट प्लान मरी अथुब मतम साननबा थौरांग लेरि हाइरि हॉस्पिटल जेनिम्स तगी थोरकपा बायोमेडिकल वेस्ट लिक्विड पोर्शन सिंगसी कोंग तुरेन और मनाक नप ड्रेन तारगा अल्टीमेटली कोंग तुरेन जौब मतमदा जेनिम्स की बायोमेडिकल वेस्ट लिक्विड ना हेल्थ हेजार्ड थोक्तनबा अखोइना हेन कन्ना अखोइ सेक्शन थौरांग लखचरे परमानेंटली सॉल्यूशन तौनबा इफ्लुएंट ट्रीटमेंट प्लान हाइदुना ट्रीटमेंट प्लान मरीदी यामना थुना सारो हाइदुना ऑनरेबल चीफ मिनिस्टर ना परमिशन पीरे अमसुंग मदुगी मरी लेनबा स्टाफ सिंगसु हापननबा अदुगी अयाबा पिबिरे मेडिकल सुपरिटेंडेंट डॉक्टर एल रणबीना हॉस्पिटल दा लायंग लाकलेबा अनाबगी इमुंग मानुंग सिंगना जेनिम्स के ड्रेन सिंगदा मोसिलंबा यावी मरु ओइना पोंग लंबी के नाकल दा सेलेबा खोंग असिदा पोफम फमजिनबा अमदी यमदिगे थादरकपा मोप सिंगना मोसिनबगी मरम ओइ मसि सुमैलेना बस सिंगना कुपना यंगसिंदना हॉस्पिटल असिबो लुनाना थंबगा लोइना कोंगबो टुरेलसु असेंगबा इसिंग ओहेनबदा सरुक याबियो हाइरे इंस्टीट्यूट असिगे बायोमेडिकल वेस्ट मैनेजमेंट कमिटी के मेंबर सिंग डायरेक्टर गलोइना खोंगी फिम यंगसिनबगा लोइना मखाता लखतकदबा सेक्शन थरांग मतंगदसु खनखी लिक्विड वेस्ट से अखोइ मयाम यामना फतेना खंगरिबा माइकुना यावेना खंगरिबसी अखोइना खरदी चली चुमी अदुबु मसिगी खोंगसिदा yi नाकन ओरुम तारिबा अखोइ जेनिम्स की अकोइबदा अखोइ बिजनेस ओइबा मयाम अदगी मुनुंग मयाम लेबसिगी अखोइ बायोमेडिकल वेस्ट मयाम थोलै मसी थोलपसिदसु अखोइ मसी मतेंग यामना पांगेना इन हाजरिंगी थांगिसिना अखोइ दगी थोलैबा पोटसे अखोइ याम दब्रा हैना खंजै मसिमंगना यामना डाइल्यूट तोकना याम पोल्यूट तोकना तौगे हाबसी मयामनदी यानिंगमोय अदुबु अखोइनदी यानिंगदब खरि फावि औचांगे साइटगी जीवन हॉस्पिटल कक्सिंग द प्रधानमंत्री जन आरोग्य योजना अमदी चीफ मिनिस्टर हक्सिंग टेम्बांग स्कीम ngasiदगी हौदोखरे थौरम अदुदा कक्सिंग केंद्र एमएलए वाई सुरचंद्र कक्सिंग म्युनिसिपल काउंसिल के चेयरपर्सन नावरेम संजीत कुमार जीवन हॉस्पिटल की मैनेजिंग डायरेक्टर वाई अशोक कुमार सुसरुक याखी स्कीम असिगी मखादा कानाबा फंगदब मियोसिना कार्ड यंथोकी एमएलए वाई सुरचंद्रना अनाबा हाइबसी लायरब इना खुनबा खाइदे लायरब इमुंग सिंग अना अयक यारुकपदा खुदोंचादब कया मरु मायोकनरिबा अदु येंगलगा मतेंग पांगनबा स्कीम असी हौदोकपनी प्राइम मिनिस्टर अमदी मणिपुर के चीफ मिनिस्टर ना पाइखलिबा थबक थरम सिंग लायरब मियाम दा हक्थेंगना यहोन्नबा अखोइ खुदिमगना होनमिनसी हाइखे खुदसा हाइबेगी लमदा डायरेक्टोरेट ऑफ कॉमर्स एंड इंडस्ट्री गवर्नमेंट ऑफ मणिपुर स्टेट अवार्ड पिदन इकाई कुमनब उतख्रबी हक्सांगे फियम मिमानद्रबी सबम बिरलाना मसाना सेमद साजब पोलम कया पुथोक्तुना एग्जिबिशन पांगथोकले असिगुंबा मखलगी एग्जिबिशन असि महाकी कुइना मंगजरकलब मंगलानी हाइना बिरलाना फोंदोकले
मेबको अदा खानी खाले अदो हंदक किसी के है हाइपम खागदन हराव भाई तारे मयाम सिना की मरो पाक मयाम सिना सु सपोर्ट तो रखी भाई तारे खंगो पांथो की हराव बन के कप तो हराव याम ची नुगाई Kuthaibi asigi mingda Relief Center for the Welfare of Differently Abled Persons Manipur na sinduna hayeng phawba sathagadawba numit ninigi oiba special crafts exhibition The Hidden Treasure by State Awardee Miss Soibam Birla Devi, a differently able woman haiba amangasi nupi lal complex ta hogdokre wheelchair gi matenga konana hinglebi khutsa haibi Birla na lamdam asi khakta danatana malem gi mafam pumbada lairiba haksang gi phibam manadraba singna mayam ga manadre haiduna wakhal sonthaduna laibagi mahutta aikhoi su miyam gi amadi khunai asigi kananaba karigumba kharadi tominaram si haina fongdorakle isona khoju miyamane khanu polai banina thongna leina khoju mapanda mayam ji saru haningi yam mai handana wakhando khallaning gi pasien pinna lehening deina wakhando amna chawthokna lehening ai ju matam da wakhadam nungai ram de ko ai ju sibna pharabra hai wakhal khalam eba hauji dai gi simbam je changi bu dagi de ai adu wakhal no ko ri ai gi boi mayam ga timno phangaroidra ai ning bu mayam je thungaroidra hai bi wakhal lai aina adu ka ngamam da ai je to ga tra hai bi thwai nungai to ko e hauji di ai mayam mi ban na di sapangam di hai ba se ai khalak ro jukti ai na tawi ba simbam je ai ngamaroidra hai bi wakhal adu mai na ning bu thungaroidra hai bi wakhal je lai Panbayai Birlana life adabi saba decorative items amadi bag loan ba bag saba sidagi phanglakpa senfamna masagi hidak leijaba amadi imung manunggi mateng pangbada natana kana leijadraba orphan home singda satuna mateng pangli Humanism Foundation na sengum thabagi nomagi oiba training program ama nongada makhala kai da pangchokre haudopage tharam de State Farmers Awardee N10 Humanism Foundation gi Managing Trustee Wahengbam Bor Kisan amasung Desam gi President Oramba Warangtem angam basu sarup yakhi training aduda laika gi miyoi kunthara masarup yakhi Ipa Thakok School of Culture Saramangasi Lampil Patalaiba Ipa Thakok Art and Culture Complex the Lok Sabha ki MP Dr. Mainana Urep Uyung Chamkre Tharam adu the Ipa Thakok ki President ke Gambhir Susarup Yakhi MP Mainana Art and Culture bu yokatuna lakleba Ipa Thakok na School of Culture asi sana bathabak tharam da mahaki maikai digi pangba yaba mateng pangani haikhe Ayamadu sana seko sagapagi rangbis la aibusu mayam nusi de yaujo den laksabane ko masih tahu tahu di mana kamu yang culture gitu ni mak masih dapat tahu ya kan ni ada jadi University of Culture sih lahir mina kemudian affiliate tahu orang orang kan ni JSC on Thangta Teachers Recruitment na Higher Secondary ke Contract Lecturer laubada Thangta ki oza yahulu haina konung mamang de leba Government Dance College Gate mamang de wakat mifam sathakre Cultural Policy Semu Thangta pamjaba Mahiru Singh Hingalu Fajin kiba Mahiru Singh thadu haina dabi tawki Thangta gi oza lawnga ba khonjang sangsin ba police na fajin kiba apun ba irepa ki mairoi simpang lupki thomi ama yauna miwe kun gani pan athu mata ma thadurok trabadi akan ma khonjang sangsil lagani hari AIMS ki advisor longjam akothe mitaina kwa kaithe da leba mairoi lup asigi office da pangtho ba paw gi mi from amada khunai asida thangta na lorok pa thaudang lenga na khangsin da ba amadi thangta da class 10 pass tarok laba mairoi singi kari su khanda ba thawong haksin na lawi thangta gi lup sing na sankila pa khongjang khudimak sabot kani hari Thongnising adu unconditional release natna atai atopa upayam da release to biaroi unconditional release to gadabni contract ki oza kauri basda thang ta gi oza hap to sunya yaroi haiba wapam si AIMS ki oina thamsake khunai si khunai lon da thang ta ga yang yamna mari leina bage haiba du engak ta leiba ikai khumna jariba honorable chief minister honorable education minister amadi council of minister MLS miyam jingda Kambira kanda masigi sabsaba ama madugi thudang do lobiu haibani Hausi pagi marthara adina break ama lominasi JJ School Montessori. Give your child the best of education that they deserve. Admissions open for session April 2019-20. JJ School Montessori. Please visit www.jjschool.co.in or visit the school today. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep.
so you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. Simbiraksi link simbiraksi adong gidamak talajare BR Dental Care Uripo achomle kai niya Stone Infantea yagi mari leinaba anaba kudimak layeng bagi kudung chaba pungbiragani adong kudung chanan bagi damak bijare 40% discount ana layeng gidamakta akupo marong gidamakta please kante 8257011217 Chahi tara nipan mapung phana iramdam asigi yumthong khuding leptana seba tawjarakli sangai teng yansinaba polam yaudana puthok chabani sangai teng Aranba papoganda tawjade sangai teng puthok chariba teng na sakhini sizinnabiyu sangai teng loinana ahanba oina iramdam asida khudol tamjari sangai privacy profiles Break tungda makataba pau pizari Lions Club Kansipur Greater and Sindhana Peace Poster Contest among us Kansipur Lebe SI School Pang Chokre Lions Club Kansipur Greater Secretary Sirom Tombina Malem Uena Tangdu Laitaba Lehenaba Pangtoliba Peace Poster Contest ni Haiki International Peace and Social Advancement Kangleipak Ipsana Rims Hospital ki Blood Bank ta Blood Donation Camp ama pangthokre Camp aduda Ipsa ki volunteers kyan I katchi Ipsa ki President Joy Chandra Konthok Zamna I kathokpa haibase khwaidagi saba kathokpa amani masina mi amagi punsibu kanmada sauna macheng pangani Camp asi Manipur ge district khudimakta su pangthokani haiki sida haksang faragadi afaba wakal khangani afaba wakal khallagadi mating leiba adugumlaba Manipur amu oigani haipigi wakal onda ekhoina hairiba mega free medical camp Manipur gi interior area singda koina chatuna pangtholi makhata na su Manipur gi district suna ikoi pangthokani Zadim Sasu Kanglepa Student Association KSA na Blood Donation Camp amasu pangthoki kunai da kathok laba I haiba team da pangthokiba camp aduda KSA gi volunteer amadi mairi kana EPK KSA gi President N Setanna lakriba November gi tang kun ga tareta KSA gi pangthoko dariba pok common asigi mangwena ngasigi camp asi pangthopani haiki ama oina hel sibu phana bhona bada akoina foundation de ga mari leinana chahi khuding November gi 23 asi I donate togduna lakpani khoi kangleipa kasida akoi gi free donor haitare unpaid donor masi masing yam promote torga hengal aga akoi society da wali ba I asibu pina bagi tamakni ha tamdar Manipur State Women Development Corporation Limited Infal Sindhana Kana Laijadraba Amadi Santok Lambi Laitraba Nupi Singi Damakta Thataru Pangthokodaba Tailoring Amadi Embroidery Gi Taratres Suba Base Ki Vocational Training Program among us Yaskul Police Land Labor Vocational Training Center the Hogdokre Hogdopagi from the Manipur State Women Corporation Limited is Person S Saitabama Yauna Ate Official Sing Sarup Yaki Person Saitabama Training as the Sarup Yabu Singa Tawa Yauna Sarup Yaduna Isagi Santok Lambi Lehana Bohonabu Haiki State as normally style friendly or state Amasodana Orekani Haina Social Welfare Minister Nemsa Kibganangasi Manipur Commission for Protection of Child Rasketares Subamapo Kuman Tharam the High Cray. Note it was the Labour Commission Gi Office Complex the Pangtopa Tharam Aduda Commission Gi Chairperson M. Binota Child Raski Chairperson Sumati Bala Amadi Water Resources and Man Irrigation Secretary Jacinta Lazarus Chanamiya Kanasaruk Yaki Nemsa Kibgana Makata na Haikibada Matamatam Gitangari ba problem sing Manipur Commission for Protection of Child Rights na Matamcha na Kangan Birao Commission asna Paikala Pathabuk Sing da Punamana Mateng Pangminaga Dabani Haiki MCPCR na marichum na masagi jurisdiction and amadi power manungda passed over directive instructions sing adu state agencies sing police department amadi schools private individuals sing na ningthina comply togdobani Myanmar da pusina ba honorable Uria Bek Umpuga Manga Kudeng Tabi the Lebatrag Trace Suba Sam Rifles na Fare Kaudok Osi Tasiki Tang Tara Ginimidang Pungni Pamini Fu Manga Tarakpa Aduwaita Ifa Digi Mori Sanglakpa Ben Ahumda Uria Sing Adupura Kibani Uria Kodana Farm Sing Adudi MD Mukundar Sahi Kuntrag Humdoi Kala Kong Mayang Infal Abdul Gamil Sahi Kunganipan Tholong Renghau Lamkang Thamlat Kulendigini Fagalaba Har Amadi Mio Sing Custom Moreda Rasam Rifles na Sinakre
Manipur Institute of Technology ki sahi ki co-curriculum festival MIT week na sidagi haudokre haudopagi tharamda institute adugi principal RK Hema Kumar amasung Dr. N Basanta Susaruk yake thasigi tara taret fawba sathagadaba tharam masida Mahiru Singi sana konaba amasung literary cultural activities sing atoi ahen tanagani. Theatre Center Manipur na sinuna creative director Singi Nifugumapan Suba Short Play Competition MDU hold the Hokre. Tangdom Nabasuda Theatres Group Taragani Tuna Sarukyari, Haudopagi Tharamda Theatre Center Manipur President Naba Waripana, Manipur Theatre Artist Singh, Asuki Matik Wana Theatre Tauri, Makoigini Haiba, Kanaba Fangdana Laibana, Manipur Theatres Yokanaba Honabada, Apan Maori, Hidamasida Government Namiyang Sangmatam Ori Haike. Kangabo Kendri Manung Sana Labor Punna polling station Taruki Congress Party ke President Amadi Vice President Amadi Mahila ke President Yauna Taupuba Miyoi Sa Tara Yauna Congress ke Miyoi Samarom BJP di Yauruk pada Haraute Am Opagi Tharam Amang Asi Kangabo Mandal na Sinura Mandal ke Office ta Pangthokre Tharam adu da BJP Manipur Pradesh ke Secretary L T.S. Kumar Hanigi Vice President T.S. Dadumani Yauna Miyoi Kana Saruk Yaki T.S. Dadumani na Chief Minister N. Birena Lusing Malengak Asibu Thazaba Thamduna Congress tagi Toklaga Party Este Yauruk Pabu Nungaiba Fungdoki State ke Secretary T.S. Kumar na Manipur da Lediba BJP ke Lengak Asuna Prime Minister Narendra Modi na Miyam ke Pilak Debas Kim Sing Mapung Fan Miyam da Yahunba Asi Ahan Bani Haike Nehru Yuva Kendra Bisnupur Amade Royal Academy of Law Enam na Sinduna Patriotism and National Building High Bigi Matang da District Level Sangdam na Ama Royal Academy of Law Enam na Pangthokre Tharam adu da Royal Academy of Law ke Principal I Jogesor Law College ke Lecturer N Zamini Amade Nehru Yuva Kendra Bisnupur ke Youth Coordinator Dr. Salam Dana Susarup Yaki Aina Tinkrabal Alolu Pripa ke Lami Ani Lising Masamapan Humdrani Pan Gina Bematragani Tuida Kamiangi Lemarokta Tokiba Tok Doctor like Kidraba and Dhirian Amadi Kabikan Anigima from the Maira Katolika Kumnab Utkre. There are the level Kubam the Imung Manung Amadis Saga Gimi Kiana Maira Katke, Lodana Manipur Tampaki Mafam Kayada, Lambi Mataita Amadi like Kidraba Atobus Singi Mong Pamda, Saba Fura Singi, Mamang the Maira Kanaki, Tawal Ningombam Tonga Numit Asigamari, Renana Angangba Pestun so tell him key. Naram Tong Lasam Leka the Labour Lifeline Development Organization gi Artisan Thangzam Arun Kumar the Directorate of Handloom and Textile na Inspiration Prize for Handicraft Pirapada Harautiam Opagi Thorum Ama Pangchokre Thorum Aduda Organization gi Founder C Functionary L Hentuingamba Ning Togza President Ice Prem Kumar Treasurer L Rani Balana Sarukya K Hentuingambana Hodik Chatariba Mani Text Manungda Award Asi Thangzam Arun Kumar da Pirapani High K Manipur ki mapan mayum makai laiduna amadi thabak togduna laiba ningol kayana ningol sako bugi thorom yawba ngamna ba lakteba na bemki tangta ga nipanda India Gate ki manakta laiba Dayan San Stadium na pangton ba sem sakre Delhi ki ningol sako ba organizing committee na sinduna pangto ko dori ba mayak suba ningol sako ba asi khwaidi ki sawba ningol sako ba amu oige dori organizing committee da miye kya na angam ba paisa nga amadi atai polum kaya lepta na mating pang na rakli hari Organizing Committee ke Maikai Dige Amadi Delhi da Laiba Miye Kya na Pangtu ko dai Baningol Sako Bugi Tharam Asi Afaba Kongtang ni Haina Magi Oiba Mot Fungdo Narakli Patriotic Writers Forum Manipur Assam Branch Guwahati Amadi Manipuri National Council Guwahati na Pun Sinduna Kekura Guwahati da Laiba Sri Sri Radha Govinda Mantupta Sobita Mangzum na Iba Rahuna Umnuraba Thaza Amadi Morangcham Maimu Masana Iba Isai Saireng Raidik Lorom Dai Tengna Manbi Haunabi Matung Ina Fongkre Patriotic Writers Forum Guwahati na Fong Mamite Mayeki Wall Calendar Amasu Fongki Tharam Aduda Patriotic Writers Forum Manipur President Yaskul Kwarakpam Guwahati ke President Thaunazam Syam Nofodege Producer Thaudam Rohini Kumar Susaruk Yaki Senapati District ki Maram Bazar ki Ramrong Khulda Ngose Rongalam Depung Amarom Taba Tamna Dukan Nipan Maina Tumna Sakre Senapati Fire Service na Sangsina Maikan Miki Tabak sa Turkey Mai Isna Lupa Lakun Trarom ki Potsay Amang Ata Tuan Kre Haidi Hauzik Amukan Atan na break Amatang Lomi Nakisi This Durga Puja, celebrations and happiness will never end with amazing offers from Samsung. Buy a Samsung Galaxy smartphone and get a chance to win a Jeep Compass, Hyundai Eon car, Honda Dream Neo bike and lot more. Hurry, visit your nearest Samsung store today. TNC apply.
Pinasia Coaching Center, the best and only trusted coaching center in Impal. Pinasia Coaching Center gi oja singna exam gi sem saba matamda support tawbiki amasung mateng yamna pangbiki. Exam tips, regular mock tests, suggestions amasung study materials sing yamna janaki. Class 10 thagadaba singna mapok thongba oina bagi damaktadi Pinasia singna amata ngaraba coaching center ni. Miyamna center sida thajaba thampi. You choose not to choose. Become everything you can be. There's a spring in your step as you hop down the city. Living every nook, loving every corner. L Sweets and Seversky ahaw atumna adongi special occasion gi mathil ama oihenbiu. Nauna luhonggadoriba couple singi customized hajingpot ki package amadi wedding cakes phangbiragani. L Sweets and Severus Kesampa Junction near Pongafam office opposite Sisipur parking. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaithing hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu. Amuka na break itung da makata ba pau khara ka pizari Facebook ta semdolaba natai sada photo thagalapodagi masa matom da sizak rabi irom khunawdagi rizawana misida senaba miyoi charak piu haina Waikomani Girls College Thawalgi Mahirosna khonjang section kre laikhajabi rizawana class 11 tamniba mahiroini senari ba asigi mathekta aini chapchaba thabak lakhutrabadi mahirosingna akan khonjang section lagani hairi Charak pibi kai pibi daba taraga de khoi college ki makai degi samde pulak join tawraga khoi akang khongjang changani Manipuri mathil ngaktigi oiba imoinu food hut ngasi silchar gi Assam saita sabagi ani suba mathol da hangdokre thoram achuda saikom kamala kantra amasung imoinu gi mapu baba sanasu saruk yakhe Moirang City Block ki manung sanba Barayami Gram Panchayat ki anirak suba special gram sabha mifong arang kumbi kendra gi manung sanba Pombi Kok community hall da pangthokre thoram aduda Barayami Gram Panchayat ki pradhan Bino Kumari upar pradhan TS Mani amadi Line Department ke nominee Asam Priyo Kumar yauna ward member ke anasaruk yakhe Asam Priyo Kumar na gram sabha haibusi miyam gi apa mathabak sing adu thangatuna khana baga loinana thabak oina onthok na bahona bagi achawa mafam amani masida miyam gi apa ba adu pukhat piyo haike Moirang Kedagi Manung the Leba Kwakta Kuman Ward number 6 the Leba Arabic Coaching Center the Moirang Kendra the Midep Wikiba Tongam Santina Solar Lamp Amati Mairu Singh the Boy Column Pensioner Singh Singh Polam Kaya Mating Pikre Thoram Aduda Moirang Kendra Progressive Front ke Secretary Uttam Kumar Yauna Atai Thapuba Kya Saruk Yaki Thoram Kamari Renan Tongam Santina Mairu Singh Technari Ba Awaba Kaya Kradang Olaba Sukokana Pandam the Mahaki Maike Degi Angam Mating Pangwani Haike Christian Heritage Institute ke Ecclevias Thoram College asida pangthokre thoram aduda DC Tamilong Ravinder Oza Singh Sas leader amadi Mairu Singhi mama mapa kya man masaruk yakhe Hauzi makhata na ngasi ki sanabagi Paulo bisi Ngasigi sanabagi pauta handak segi pangthok ko deriba mapan suba Manipur Sangai Festival ke saruk am odiba ani suba Thailand Manipur Muay Thai demonstration exhibition game events ke trial selection pangthok tuna saruk yagada basanure sing khankre November 23 ama sukulungani panda nimit nini subna Kumalangpa boxing arena da event asi pangthokani haire November 23 degi New Delhi da pangthok da bataruk suba International Mixed Martial Arts Championship saruk yarunaba sanure sing Tariat amasung official ani Manipur Mixed Martial Art Association na khankre amaramda Maharashtra da December 23 degi pangthok da Open National Mixed Martial Art Championship ta saruk yaning ba sanure sing November 10 fabagi manungda masa masa ge mari lena basi sang association da pishilak na makhangalakle
November kung nito di kun gamapan faba pangtok da batan choice suba Manipur follow international singin taraga nipa na India team B Manipur gi mahus sinana bas sanaroi amasung official singin ming Manipur Horse Riding and Polo Association law thokre sanaroi sing adu di ex polo club KP Ozit Manipur plus police ki T Pradeep S Bimol singkai hunba polo club ki T S Kauba ex polo club ki T S Jacob amasung singkai hunba polo club ki Laisem bata kelamamni coast oina ke Dhanasandra Sharma manager oina N Ibungo Chobi hapkre Haji Bakha Taba Tonga Thomas Hanabki Pau Amuk Ning Thousand Bayadi Pangbigani. Bharata Sana Konaba Hena Pagal Hanabagi Pandam Amagaloina School Games Federation of India Gi Ming Makada Department of Youth Affairs and Sports Manipurna Sinduna Tha Sikitang Tara Hundedi Taratret Pauba Numit Mangani Subna Pangtokadoriba Sahi Tramri Amadi Taratret Makagi Nupa Masa Madin Pimbasa Singi Fencing Masanagi Humpumari Suba National School Games Meet Pangtong Naba Sem Sabaloi Kre Hiram Masigi Matang Ngasi Youth Affairs and Sports Department Gi Opista Network Asiga Kanana Unabada Department Asigi Joint Director KS Pramodana Pongto Kibada Tongan Tongan by State Amadi Unit Taramapalgi Nupamasa Amadi Nipimasa Fencer Satet Kuntarom the Pangtok Kadru Game Asita Saru Yaduna Atoy Ahen Tanagani Komalampak Sports Complex ki Indoor Stadium the Pangtok Kadoriba School Games Mid Asigi Reception Counter Sports Hostel number 2 Block A and the CMD Accommodation na Sports Hostel 1 and 2 Oigani Hairi Masana Asigi Games Mid Asida Manipurna category animakta champion Oigani Haina Thajaba Thamladuna Manipur Leriba Parza section Khudimangna Angamba Mateng Pangbiduna Games Asi Mai Pangna Pangthok na Bahona Bada Angamba Mateng Pangbiu Haiki 2018 gi Sigumba championship asisu koi soidana koi afava mingchat the afava medals mayam tawraga overall champion oigani habi ki thazaba koi department of youth affairs amadi sama ki taraptigi ai mayamda ai haizari sanaba habisidi pobo thoiba sid masana tamani adu koi ngamingai koi organizing committee gi tartege amadi koi participants singi taraptigi amda kana honajari koi residential coaching camp haina koi 21 days gi koi preparation si koi ayamba almost koi loisin jare loina koi ache ba thajabali jai soidana koi mai pakani haidana du lakpiri bising busu aina amat tekta kaidana gadu honabi ba du ban blockade kai wa amata haiba during koi national school games meet fencing to godori ba tang taum du dina tang tara 2018 sida koi amat tawidaba haidana aina praja section khudimakta adu association amadi club organization khudimakta aina Haizari Manipur Basketball Association Sinduna Tha Sigitang Taramathoidagi Club Tarana Grubani Thongna Khaiduktuna Brahmapur Nahabam Basketball Court Sathariba Kunithoi Suba Senior State Basketball Championship ki ngasi sanakiba ahanba matchta Model Club Singa Makhana Young Physique Union Lalambungbu point Yankaimari Niputarukta Maitiba Piki Ani Suba match ki sanakibada WUYC Angom Lekaina YOSC Kurai Konsam Lekai bu point Humhumapal Kuntareta Maitiba Pikre Ahum Suba match ki sanakibada Ideal Club Terana Youth Club Uripok bu point Niputareta Marida Maitiba Piki Mari Suba match ki sanakibada Eastern Sporting Union Wangkhaina St Anthony Sports Club Imphal bu point Humpunipal Humpumathoida Maitiba Pikre Haying ayuk pung tarung makai tabada ahanba match oina Ideal Club Tera amadi CYLC Singa Mathakka sanagani Ani suba match ayuk pung taren makai tabada YOSC Kurai Konsamleka amadi Langka Hooper Suarsanpurga sanagani Ahum suba match nungtil pung ama makai tabada Youth Club Uripok amadi Young Physique Union Lalamunga amadi Mari suba match nungtil pung ani makai tabada WUYC Angom Lekai amadi St Anthony Sports Club Imphalga sanagani Thasigi tang tara tarukti kunipan phauba Gujarat ki Rajkota team tara tarungna grumari thona khaidukuna pangthok kadoriba Junior Boys National Football Championship for Dr. BC Roy Trophy da saruk yagadoriba Manipur team gi official amadi sanaru singna sijenagadaba uniform sing yantopaki thoram pologround maningda leiba All Manipur Sports Association gi complex ta pangthokre thoram masida All Manipur Football Association gi president S Sanatomba General Secretary in charge L Joti Moiroi Assistant General Secretary L Nabachandra Madi Association Asigi Executive Member Singsu Saruk Yaki
S Amutombi amadi Muhammad Zane Khana Manipur team gi coach amadi manager oigani Amaromda Ketrigao Kendragi social activist Nurul Hussein sponsor to over tracksuit amadi Max Sports Academy Manipur sponsor to ba practice singchu saruk yagadoriba official amadi sanari singta khusinaki Manipur team gi ahanba match tha sigi tang taramapalda Bihar ga sanagani anisuba match tha sigi tang kunmathoida Pondisari ga amadi ahumsuba match tha sigi tang kulhumdoida Yumbu Gujarat ka sanagani Manipur team haying ayuk Manipur team haying ayub Gujarat ke damag Imphal thadokhragani Taranithoi suba Manipur Polo International saruk yagadaba India team B Manipur gi sanaroi sing handakta pangthokiba kuntra mari suba N Hazari amadi Dr. N Tombi State Polo Tournament gi sanaroi taruk khangatkhre Ex Polo Club Wangkhai dagi P Ozit Manipur Police Sports Club Team B dagi T Pradeep Manipur Police Sports Club Team A dagi S Bimol Singkai Hundo Polo Club Kongpal dagi TS Kauba Ex Polo Club Wangkhai dagi TS Jacob amadi Singkai Hundo Polo Club Kongpal dagi Laisemba Takhelambam Polo sanari taruk asi khankibani K Dhanachandra amadi N Ibungo Chawina India Team B Manipur gi coach amadi manager oigani Thagasari boyai makhata nangasi oikiba ingasage pau amuk lobisi Environment Directorate ki phangki bangasi go ki bainga samadi logi pauda khwaidi ki sakiba Celsius degree kuntrani thoi jasmik manga mari khwaidi ki ingba Celsius degree mapal dasmik ama Nuksit ya waising manat ki sang maximum da sada marhutra truk dasmik sino manga minimum da sada kuni thoi dasmik nipal ama oiki Ngasigi nong suki bagisang sino dasmik sino ahum millimeter ni. Hauzik losilak pada maru eba pau amuk kahanam. Manipur ke sel thum ge phibam phattaba amasung state ki hana lak lamba senpham kaya kaktarakna budget semad awaba kaya mayuk nai haina finance minister Joy Kumar na haitre. Manipur police personnel anina Manipur ki extrajudicial killing ki case pai ba Supreme Court ki judge ani lawto na ba thakiba petition ko na yakidre amasung Govin Misi ki matang na maraleba Jenims ki doctor charak biu haina Imphal ukul lambi thinglure Misi assist Jenims authority na inquiry tawrogani Sigidi ISTV na sandok sa Manipuri pau matang asida loijare ning labi ko mayapun na mapuso amukahan at kurum jare